CHURCHARNDPUR district ki TUIBONG town gi jail campus sa laiba quarter amadagi KUKI militant SINGNI HAINA CHINGNABA MEEOI KHARANA PHADUNA PUKHRABA MATUNGDA HENGLEP police station ki MANUNG CHANBAT NATJANG ki MAPHAM AMADA KAKCHING KHUNOU UCHAL MAKHONG LEIKAIDAGI TUIBONG da laiba mahaki nupi gi Anakta Numit Kayani Leiraklaba Mayanglangba Risikantagi Mihatpu Tongan Tonganba Lup Kayagi Maikeidagiyaningdaba Phongdorakli Federation of Civil Society Folks Tonganba Lup All Manipur United Clubs Organization amuko poire leimerol Merapai bi apunba Manipur All Manipur Women's Voluntary Association amawaba Manipuri Student Federation MSF amadi Committee on Human Rights na chingba lupsingna mihat adubo akan mamawongda yaningdaba Phongdorakpaga loinana achumba langlalangjin khangnanaba amadi maralaiba KUKI militant sing matik chaba chairak pinanaba National Investigation Agency NIA da case asi sinaduna thodogasi ge achumba wayal athuga matamda phanghangadabin haiba wafam thamlakli